Lakhipuronline puthokjaba March ki tang mari ningthau kaba numit ki Khomjinba Pao tabirase. Ahanbada maroipa Pao. Manipuri Sahitya Parishad Tripura na sinduna Dr. Lamabam Kamal ki chamaga kunmari suba mapok komon ningsing thorom pangthokre. Manipur da irang na maram oiraga lanjena raktuna relief camp ta leiriba sing mafam aduda vote thadabagi khudong saba pigadori. B. Bandana Sarmana AEGCL gi Assistant Manager Civil oina khalakpada haraute amba phongdok narakle. Lairen lakpam ngaubana iba saireng lairik leichi lakta lot krabi suitia maikhum hangkhre amasung Bororampur duluda late Konthaujam Kalenjau Memorial Cup Football Tournament ngarang dagi hokre. Haujik mapungoi ba pau tabirase. Manipuri Sahitya Parishad Tripura na sinduna ngarang March ki tang ahom Adhunik Manipuri Sahitya gi lamyanba Dr. Lamabam Kamal gi chahi chamaga kunmari suba mapok komon ningsing thorom Agartala Dolesorda Parishad ki President ki sangai da pangthokre. Ahanbada hikat lekat tamlaba matung Dr. Kamal gi punsigi matangda Parishad ki President Langonjam Bir Mongol Mahagna iramba seirengda Konjengbam Sarita amasung Upenas ki matakta Wangkhem Bir Mongolna nainaduna wangangke. Dr. Kamal na ibiramba seirengda gi lokat pagaloinana KH Soibia Sija Molina Langonjam Ongbi Minadebi Haikrujam Ongbi Gandesuri Thokchom Subona Salaibam Ongbi Sakhi amasung Salaibam Kalimhona Dr. Kamal bu saitharaduna masa masana iba seireng su pathoki haina Agartala dagi phangba pawasena haire. Manipur da thokliba irang asina maram oiraga lanjena raktuna relief camp te leiriba singidamak makoi na leiriba relief camp singda bhot thadahana bagi khudong saba pinanaba leibak asigi Mikhal Commission na khanghankre. Akhanna na piriba khudong saba sina hairiba relief camp ki mafam singatuda bhot thadabam kendra sing hangdokadori. Panbayai Lok Sabha Mikhal gi matam lakliba numit kunni asigi manungda laukthokraba yana leire. Anoba niyom gi matungina handak Mikhal da postal ballot ki kuthangda bhot thadaba yabagi masagi chahi hana marfu orambadu handak chahi marfu manga da hengat kre aduga vote khomba chatpada angang loina duna chatpada su Mikhal Commission na athing batham kre. Handakta APSC na laukiba porikhada B. Bandana Sharma Assam State Electrical Grid Corporation AEGCL gi Assistant Manager Civil oina khalakre. Position asida Assam gi miyoi taret khalakhibagi manungda mahag yaurakpani. Bandana Sharma Lakhipur Subdivision gi manung chanbada Tolen Khundagi B. Bipin Sharma amasung B. Bimula Sharma gi machanupini. Mahakna maipaklakpa asida Tolen Khungi Khungang Chawkhatlup Young Farmers Organization Unique Football Academy amasung BTP Tolengram na chingmana haraute amba pongdokre. Panbayai mahak nearest Arunachal Pradesh tagi Civil Engineering da MTech loikrabani. Ai balup Assam hojai gi chama suba lairik lare lakpam ngobone iba leichi laktalot krabi suitia koba saireng lairik ama ai bagi sangai Rajbari Jogijanda hokiba Mars ki tang amada phongkre. Laisong Gulapna mayai tangba loduna pangthokiba thoramda Manipuri Language Advisory Board Sahitya Academy New Delhi ki member Dr. KN Chana Chief Guest amasung Arambai Pauche gi editor Purisabam Birmanina Guest of Honor oina saruk jakhi. Ai balup Assam hojai gi Secretary Thangjam Birendrana Thagatwahi pituna thormadu luisenkhi. Khanganjaba ma Maming Leiraba Skin Specialist Dr. Wailo Kendra Singh MD AIMS New Delhi Hayeng Leibak Pokpa Numit Mars ki tang manga Numit asida mahak mapan leibak ta chathibana hayeng asikaktang layeng laroi adubu mathangi numitagi mahusagum leibak pokpagi nungtil pung 3 dagi pung 3 phawba aduga jumsa kaisa numit ki ayuki pung 3 tagi ayuki pung 3 makai phawba adumak layeng chathagani. Akupa marol gi damak lairenjam NB Medicos Lakhipur Khumanda mobile number 7637913072 natraga 9436290392 da call tobiragu. United Clubs Organization UCO Lakhipur Rural Development Committee Lakhipur Khunau amasung apunba yaipalup
Oinam Baladev Road ki member singna Fulartol Vivekananda Statue Point tagi Barak Thongi Awang Thangba Thongkhong Phawbagi manung channa leiriba amadi narak mongsong sengdokpagi ani suba khongjang chathakre ngarang nongmaijing nimita chathakiba thorom aduda Dr. Posamam Rasbihari Ingudam Nilbri Nongpoklakpam Nandamhon Changamayum Ipupisak Moirangthem Biswajit Khaidem Santi Kumar Arambam Birchandra Chandam Bijoy Ingudam Ashok Kumar Oinam Manigopal Kiron Chirom Selungba Susen Ingudam Ranjita Loinana Taurem Sangita Saruyakhi Sit Sengdokpagi thorom asi makha taba oina khudong saba numit amada ahum suba oina sit sengbagi thorom pangthokadaba sida miyam pumnamakna sarugyabiu hairakli Kasar Koroi Kandida Laiba Barak Valley Senior Secondary School da Retired Headmaster Ayasuddin Chaudhary na mifam mapoiduna pangthokiba thorom amada Mujibur Rahman Chaudhary bu handakta Assam Lenga ki Environment and Forest Department na Deputy Conservator of Forest oina promotion pirakpada Sol amadi memento piduni kai khumna jakre thorom aduda Mufis Uddin Chaudhary Ahmad Chaudhary Faizur Rahman Abdul Razak Selim Nongjai Rahimuddin Dr. Abul Khair Chaudhary Rizaul Islam Chaudhary amasung Suraya Begum na chingba mioi singna wangangke Mujibur Rahman Chaudhary na khunai gi thabak thorom khudingmakta mahakna angam mating pangani haiba wafam phongdokhe tinkiba miyamna Mujibur gi tunggi punsida maipakpa amasung tungkoina miyam gi seba tawba ngamba oirasanu haiba dua tawbaga loinana thorom adu loisinke Jiribam District ki Gram Panchayat amasung Jila Parishad Singhi Administrative Committee ki member oining basingna Chaliba March thagi tang taruki nungthilgi pung ahum phawbagi manungda mari leinaba application form David Laitonjam SDC Jiribam da pisinba yagani haina Jiribam gi Deputy Commissioner Krishna Kumar na thokpa cherolamada hairi Khel Maharan State Level da saruk yaruna pagi damak Hailakanditagi nupi macha amasung nupa macha football team ngarang nongmaijing numita Difu amadi Bokazan ki damak khongsan kre Coach Konsam Robindro Mrinal Kanti Singha loinana Murtaza Ahmad Priyanka Sharma PI Ranjan Thengal amadi Utpal Das ka loinana khongsan khibani haina Hailakandi District Sports Office ki PI Opurbo Borona khangalakli Kangan Jabama Health Care amadi Paramedical Science da University Grants Commission na sakanglaba chahi amagi diploma chahi anigi advanced diploma aduga chahi ahumgi Bachelor of Vocation course tamba yaragani Institute of Medical and Paramedical Science Silchar amadi Gracewell Hospital Manipur Silchar anina kusam naduna Lingya Vidyapit University Faridabad ki makhada course asi tambiba haure Health Care ki field da skill development oiriba Medical Laboratory Technician, Operation Theatre Technician, Physiotherapist, Radiology Imaging Technician, Patient Care Management na chingba 12 pass taurabasing na tamba yaraba coursing asi tamduna isana isabu thabak pijabagi kudong saba lobiyo aduga nursing yoga attendant first aid training Emergency Medical Staff amadi RMP course na chimbagi atenba matamgi oiba course ngi tamaktasu admission haujare SM Dev Civil Hospital Silchar da practical tobagi kudong chaba su thanjari akupa marol gi tamak Institute of Medical and Paramedical Science Ismail Market Central Road Silchar da Lengsibirabu natraga mobile number 9395732456 da phonabio Nungairaba Pao Kasar Fulartolda Holistic Therapy Center ama hangdokjare Yoga Acupressure amadi Physiotherapy gi matengna adomgi khwang naba khud haigatpa yadaba khu tangda naba saru amadi singli naurida nungaitaba paralysis asina chingba akchangi nungaitaba kaya laengnana bagi tamak ngasimak lengsin birago Senior Consultant Yoga Acupressure and Physiotherapy Specialist in Ortho and Neuropain Dr. S. Chandrababu Singha Holistic Therapy Center Nilmohon Complex near Muscle Gym OB Road Fulartol Kasarasam Nongmaijing natabada numit khudingi ayuki pung 8 dagi numidangi pung 3 phawba layengzari Mobile number 8638078821 ne Kangan Jabama
tongan tongan ba competitive exam gi damak chama da chama mai pakna bagi damak coaching pizariba Infinity Knowledge Center na SSC MTS GT CHSL Indian Army Assam Police TET CTET Grade 2 Grade 3 amadi Grade 4 gi exam gi damak Maths Reasoning English GK na chingba coaching lobining ba singna kudung chaba si lobiu ahan ba batch ayuki pung 6 tagi na 9 phawba oigani admission fee free oigani akupa marol gi damak Kasar Lakhipur Ward number 9 da leiba Infinity Knowledge Center gi Center in charge Sir Tennyson gi mobile number 7002554061 number asida ngasimak paw phawna biu Borkhola Kendra gi manung chanbada Bororampur Manipuri Bosti Dolugi Socio-Cultural Center Club na sinduna late Konthaujam Kalenjau Singham Memorial Cup 7A-side knockout football tournament ngarang tagi hokre haudokpagi thoromda leikitraba Konthaujam Kalenjau gi loinabi Santipala Singha Machanupa Konthaujam Priyo Biplop amadi B Konthaujam lenana Gunador Singh Dilip Kaur Renobala Singh Pratap Surjamani Binod Vivekananda Dev Purkaista Gyan Babu Singh Horit Burmon, Mohendra Singha, Arun Singha, Surojit Karmakar Amadi, Vishnu Bagrina Chingbana, Daista Phamki. Tournament asigi ahubanumita Youngstar FC Amadi, Bir Sambudhon Club Sanakibada, tiebreaker da Youngstar FC na Bir Sambudhon Club po goal amasunoda thoiki. Team tara turugna sarug yari pa tournament asida winner team da trophy galoinana Lupali Singh Kunmanga aduga runners up team da trophy galoinana Lupali Singh tara selgi mana pigini. Aroibada Maroiba Pao Amukhanna Manipuri Sahitya Parishad Tripura na sinduna Dr. Lamabam Kamal gi chamaga kunmari suba mapok komon ningsing thorong pangthokre Manipur da irang na maram oiraga lanjena raktuna relief camp ta leiriba sing mafam aduda vote thadabagi kudhongsaba pigadori B Bandana Sarmana AEGCL gi assistant manager civil oina khalakpada haraute hamba phongdokna rakle Lairen lakpam ngaubana iba saireng lairik leichi lakta lot krabi suitia maikhum hangkre amasung Bororampur Duluda late Konthaujam Kalenjau Memorial Cup football tournament ngarang tagi hokre Lakhipur online YouTube channel gi pau sandok chaba ngasigi oinadi matang asida loijare